Jiribam da thokliba irang asibu yengsinaba Chief Minister and Biren ngasi Jiribam da lakani haina miyam na panaramba du mangfauna kidrei. District asigi miyam pena kidrei loinena Jiribam ge main town area da mausha ge punsi da halakpa hauraga show district asigi khara lapna laiba Butangkhal khul da laiba maitegi yumani ama show ngarang numidang kuki khulai paibe singna mai thadoklam lei. Hiram asigi matang da pauda mama. तलिबा था सिगी तांग तरुक कोई जिरिबाम डिस्ट्रिक्ट कांगलू की ओइबे इरांग थोखरबा मतुंगदा तोंगान तोंगान बा मैतै सिना नमना खुंदाबा कोई बोरोबेगा सब डिवीजन की मनंग चनबा खुल क्या मैतै की युम कया कोई कुकी खुलाई पाइबा सिंगना मै थाबे खरबा मतुंगदा हारिबा जिरिबाम की ओयरलिबा तंगदु लेता दो कोई की फिबम असिबु कोई मणिपुर के चीफ मिनिस्टर मसामक लाक्तुना जिरिबाम दा लाक्तुना यंगसनगनी हारिबा दु अजि फाव जिरिबाम दा लाक्ति अदु नसी मक्सु जिरिबाम दा लाकनी हाइना कोई जिरिबाम म्यामना पानरंबा मणिपुर के चीफ मिनिस्टर ngasisu लाखिद्रे अदुगा हारिबा जुजु ओयरलिबा जिरिबाम की फिबम असिदा ngarang matu koi Jiribam gi Butangkhal da koi kuki kulai paibni jingnaba singna koi maita gi yum ani mai tharamba amadi nan makta su koi Jiribam gi kra manung hajen laiba borobega sub division gi mang chana laiba mafam singda koi bom kapsin ba thodok laire aduga ji oiba Jiribam gi phebam asida koi Manipur langa ki maikai digi koi Jiribam gi koi proper town da koi tonga ba security arrangement thambiba taraga su koi Jiribam gi manung hanjaliba mafam singda koi state force sing thabidaba amadi hajik lairiba manung hanjina lairiba mafam singda amadi lanjena duna lairiba mioi sing hajik phawba masa masa gi khul sangba ngamje lanjena dun lairiba amadi mayum kai ningtina mainan tumna chakraba masa masa gi mayum sing lenga amadi lenga sabiduna hamna gi punsi da tangdu leita ni hingba pamni adubo Jiribam gi main town khara phalaba ta ga so koi maru oina koi Jiribam gi periphery da lairiba khun sing da security deployment sing ba je khara wali amadi hariba security arrangement sing asi koi miyam ketang pera da bagi mami tari aduga tonga ba koi social media singda koi Jiribam di khara Jiribam mayole khara khajik chalaga lairiba koi mongbung khullasu asing asibag tonga social media singda hariba mafam adu lairiba khunja singna makoi gi maruoi ma koi gi maitai singna hariba mafam adu da changba matamda kuki kulai paimne singna singna madu thingba khotpe tonga social media singna phongdo table lai aduga Jiribam gi khara manung hanjana lairiba borobega sub division gi manung chana lairiba mafam kya dasu kuki kulai paibna singna maning makha tawna chatpagi tonga post kya so thakna to uri hariba mafam asi amadi hariba tonga Jiribam oregle phibam asi Manipur ge chief minister amadi lenga na ahema me ama changuna Jiribam gi tangdu leita do phibam asi hana gi punsida hanjilak padu Jiribam myamna pamli impact news ki dama myamna paunjariba exam becomes Jiribam district